Manipur Top Trending News na tungan ba wala source dari lokot jarga mata-mata di oiba maru oiba ipau sing patu kan jari ahan pauda Manipur miyam gi iho ko ba regional political platform ama sem le hairi Manipur gi tunglap chat ki yengduna lamdam sigi na hasingna tasin khomjin duna Manipur miyam gi iho asambada mami ko ba regional political platform ama sem le lagi bajun taraga marida platform sina sinduna political convention pangtuk lagani lamdam sinda leiba miyam maru oina na hasingna saruk yabiu haina mami gi convener oinam Premdas kumanna appeal torkli wafma singa sinungthil pung aniga makhairom tabda Manipur Press Club ta pangtupa Paomi singa unabda pongdok loduna mahak na makhatana hakibada tangkak kya da thokiba thodok singda naha singi oiba achobu thodang kya loduna lakibasi pumnamakna yanar wafumni Manipur na maning tampalai pak ama oirambadagi India gi saruk ama oiduna ngasi phawba lakliba political generation da lamdam sigi thodok wathok wataba tangdu leitaba furuk masel nongsi chana laiminaba phangdaba lamdam ama haibadu oiri masigi mayek lar khudamdi Manipur gi puwari da kumja 1965 ki saklam khongchat 1990 da thokiba furuk masel gi irang 2001 gi June taraga nipan gi thodok 2015 da thokiba inner line permit chana hanaba eho amadi 2019 da CAB gi mak ta changsin kiba naha sing khongjang na chingba kya laikre ngasi su kumja 2023 gi me ohum dagi thokliba Kangluk ki irangna maram oiraga lamdam sigi yelhomi prup sing tangdu leita da phim amada lairi hanasu pongtoraki amaromda Biharda wahang hangluba Paomi lenga ki official na chokri paiduna tanakhare hairi Bihar gi West Champaran district ta pangthukpa public grievance camp amada Paomi amana aruba wahang kya hangluba khoisauna Bihar lenga ki senior administrative official amana wahang hanglakiba Paomi adubu chokri paiduna thongna tanakhare hairi thaudo asi hakthengna thengna hoba singna pongdokibada Paomi Ajay singna Kem asida public issue amadi lenga ki welfare scheme singi matangda report tawnabgi damak Madhubani circle officer CO Nandalal Ramda local miyam thengnaba khudong chadab kya gi matangda wahang kya hangki Ajoy Singhan hanglakiba wahang adagi pakum piba ngamdabadagi CO Nandalal Ram amasung Ajoy gi marka ningai sangdanarpadagi CO Nandalal Ramna athiba konda sinaduna mahaki nakal daleramba chawkri paiduna Ajoy Singhada thomnabgi damak camp pangthokpamda koitan tanabani hari local police personnel singna khuting chinduna makhoi anibo Athaki adubu public servant amana chatliba lichat asi maike kyadagi pendaba phongdok narakli makha tarakpada Myanmar dagi achat akham leitana changsilakpa refugee singna achauba polum ama oirakle haina CM Laldu Homana haikre Myanmar dagi lanjanak pa refugee kyana atat akham leitana Mizoram da changsilakpa sina state asida achauba polum ama oirakle Myanmar dagi refugee sing changsilakpi chang asi lakadori tha kharasida masing hengalakpa yana lairi haina Mizoram gi chief minister Laldu Homana phongdokre wafum asi silong da wangang bada phongdokibani mahna makha taraduna India ga limthangnariba Myanmar da tangdu leita da phim leibana amasung geopolitical gi oiba akanba pressure leibana maram oiraga refugee kya Mizoram da atat akham leitana changsilakli ngasi fawda changsilakiba refugee singbu Mizoram na changjapam piduna laklabasu refugee masing asum hegalakna state asida achauba polum ama oirakle haiki Myanmar ga tainaba Mizoram gi ngamkai paring asi ningthina sambal khadabana maram oiraga nakal ani e Miyosina ngamkhoi paring asi laina lanthok lasin tawba ngamduna lakibani masing mathakta ngamkhoi paring lan leiba Myanmar gi sarukta Mizoram da khundariba prup kya gi miyoisinga achetpa culture amasung tradition gi mari leinaba maram oiraga Mizoram na Myanmar gi refugee singa changja pampidun lakibani adubu refugee masing asum hengalakuna Mizoram da selthum administrative amadi humanitarian challenge kya mayok na halakpadagi miyamna nungnangba hongtong narkhab matungda CM Laldu Homana achauba polum ama oire haiba wafam asi Pongdokibani state authorities singna mamangda refugee masing yamkhalakpana maram oiraga local resource infrastructure amasung welfare service da akanba pressure leire haina phongdokiba laikrabani hairi makha tarpada modi lengang na nupi angang miraire haibasi NFHS ki survey na ulle center da leiba modi na luchingba lenga asina leipa asigi nupi obising amadi angang singbu miraire haibasi National Family Health Services NFHS ki survey na mayek seng ulle haina Congress President Malik Arjun Kharge na phongdorakre mahakna hai NFHS ki data da India da angang manga gi manungda amadi acute malnutrition ga loinana hingli apunba angang masingi saruk ahum thokpagi amana masagi lumpham thokpa arumbadagi changdagi hanthana lumduna masa phatana hingli jahi tara manga dagi nifu mapan faw gi manungda leiba nupi macha yangkhai ge tare rom anemia oiri amasung nupi manga gi manungda ama mangak chawba chinchak chab phangdabna masa so na hingli haina mayek sengna phongdorakle hairi Kharge na makha taraduna data asina takpri modi leigang na leipa asigi nupi angangbo healthcare amasung
nutrition ki lamda thawai bidana amasung mirai bibada natana asigumba lenga ki asoiba kya asibu data da mami tahandanaba kupsinda thamnaba honare takpani BJP ki lenga asina makhogi asoiba kupsinabagi damak sothawraba singi machin menaba amasung media da miyambu lana lamjingnaba honaduna matam punamakta modi ki mingchat thiendanaba honaduna leire haki video si pawdana so khilam kibawa sunga pigani channel si bidina share amadi subscribe ko bibi damo hani tan thar ko kondosari amadi makata nyam di sebata de manda oje